Hmar Inpui Ccpur General Secretary ni haiba mioi ama sakhangdaba singna furambagi wahongda thokiba khana chainabagi thodok thoklingai manungda Itlf ki office amadi lup asima ki secretary Moan Tombingi yumsu mai tharambadagi amang ata khara thokrai thodo singarang numidang pung 8 rom taba matamda thokibani adubu Itlf ki office amadi Tombingi yum adu miyamna matam chana mai muthatpa ngamhawbadagi chawna amang ata thokide hairi District asida District Administration mi punba amadi mi sok pasiba yaba khulai puba yaroi haiduna athingba thamna numidangi matamdasu khana chainabagi thodok makha na chatharakpadagi mioi amasu nomai maruna panduna sokhi soklaba mioi adu Ngamthalsang Gangte Kawi District Hospital Ccpur da Pukatuna Laikanaki Hairi Maragasida ngarang thokiba khana chainabagi thodo adu makha na thoktanaba Hmar Inpui amasung Jomi Council ki luchingba singi marakta faminaduna wari sanaduna yanaba purakre hairi